ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯕꯤꯔꯛꯂꯤ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯨ ꯏꯖꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤꯅꯤ ꯈꯟꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯉꯔꯥꯡꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯍꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯏꯔꯥꯏ ꯂꯩꯃ ꯑꯃꯗꯤ ꯂꯩꯁꯤꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯌꯥꯎꯅꯕꯒꯤ ꯁꯦꯠꯅ ꯏꯟꯅꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯈꯪꯒꯤ ꯀꯥꯡꯂꯨꯞꯇꯅ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯈꯣꯏꯃꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯎꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯅꯔꯒ ꯍꯣꯔꯦꯟ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯁꯦꯠꯀꯗꯕ ꯐꯩꯖꯣꯝ ꯑꯃꯗꯤ ꯂꯦꯡꯌꯥꯟ ꯐꯤ ꯂꯣꯏꯅ ꯁꯨꯕ ꯆꯥꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯏꯔꯥꯏ ꯂꯩꯃ ꯑꯃꯗꯤ ꯂꯩꯁꯤꯅꯨ ꯑꯅꯤꯗꯨ ꯂꯥꯏꯕꯨꯡꯗ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯏꯕꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯦ꯫ ꯏꯔꯥꯏ ꯂꯩꯃꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯂꯩꯁꯤꯅꯨ, ꯌꯦꯡꯉꯣ, ꯇꯥ ꯅꯤꯡꯊꯦꯝ, ꯇꯥ ꯅꯣꯡꯌꯥꯏ ꯍꯣꯏꯁꯦ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯤ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯇꯥ ꯅꯣꯡꯌꯥꯏ ꯎꯔꯕꯗꯤ ꯌꯥꯔꯦ." ꯂꯩꯁꯤꯅꯨ ꯅꯤꯡꯊꯦꯝꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯩꯁꯤꯅꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯅꯤꯗꯨ ꯃꯤꯐꯝ ꯑꯃꯨꯛ ꯍꯣꯡꯅꯔꯛꯇꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤꯅ ꯂꯥꯏꯕꯧꯔꯥ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯣꯏ ꯂꯥꯎꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯈꯥ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯃꯊꯪ ꯃꯊꯪ ꯆꯠꯊꯕ ꯂꯣꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯁꯨ ꯂꯣꯏꯔꯛꯂꯦ꯫ ꯂꯥꯏꯒꯤ ꯊꯧꯒꯜ ꯂꯣꯏꯔꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯈꯩ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝꯅ, "ꯏꯇꯥꯎꯅꯤ, ꯅꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ." ꯅꯣꯡꯌꯥꯏꯅ, "ꯂꯩꯁꯤꯅꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯗ." ꯈꯣꯏꯃꯨꯅ, "ꯍꯥꯏꯁꯨ ꯍꯥꯏꯒꯨꯝꯗꯅ ꯂꯩꯁꯤꯅꯨꯁꯦ ꯏꯇꯥꯎ ꯅꯪ ꯂꯧꯔꯣ." "ꯑꯗꯨꯗ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯩ ꯍꯥꯏꯕꯤꯒꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯐꯣꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯊꯣꯛꯈꯤꯕꯒ ꯀꯩꯒ ꯇꯧꯗꯨꯅ ꯇꯥꯟꯖꯥꯝ ꯏꯆꯥꯟ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯏꯔꯥꯏ ꯂꯩꯃꯒ ꯄꯣꯝꯕꯤꯒꯗꯨ ꯂꯩꯁꯤꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯨꯗ ꯂꯩꯁꯤꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯄꯣꯝꯕꯤ, ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯏꯒꯤ ꯅꯁꯤ ꯍꯣꯏꯗ ꯂꯩꯈꯤꯕꯅꯤꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ." "ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ. ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯍꯧꯗꯕꯁꯦ ꯏꯔꯥꯏ ꯂꯩꯃꯅ. ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯅꯪꯅ ꯂꯩꯕ ꯇꯥꯕ." ꯂꯩꯁꯤꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯍꯧꯗꯕꯒꯤ ꯃꯉꯣꯟꯗ ꯂꯩꯍꯟꯗꯣꯏꯕ." ꯏꯔꯥꯏ ꯂꯩꯃꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯤꯅꯨꯒꯤ ꯃꯗꯣꯝꯆꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯂꯩꯁꯤꯅꯨ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯆꯠꯂꯨ, ꯃꯅꯤꯡꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯎꯁꯣ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯣꯏꯅꯕ ꯃꯟꯊꯣꯛꯇꯨꯅ ꯊꯝꯃꯨ." ꯏꯔꯥꯏ ꯂꯩꯃ ꯇꯞꯅ, "ꯏꯟꯗꯣꯝꯆꯥ, ꯂꯩꯁꯤꯅꯨꯒ ꯑꯩꯈꯣꯏꯁꯨ ꯍꯪꯒꯥꯝꯗꯣ ꯍꯦꯛꯃꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯃꯟꯁꯨ ꯃꯟꯊꯣꯛꯑꯝꯃꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯒꯦ." "ꯍꯩ, ꯏꯔꯥꯏ ꯂꯩꯃ, ꯄꯣꯝꯕꯤ, ꯅꯣꯏ ꯑꯅꯤꯅꯦ ꯆꯥꯊꯣꯛꯂꯨꯔꯣ. ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯃꯊꯧ ꯌꯥꯝ ꯋꯥꯠꯂꯤ. ꯅꯣꯏ ꯆꯠꯊꯣꯛꯂꯨꯔꯣ, ꯆꯥꯔꯨꯔꯣ." ꯂꯩꯁꯤꯅꯨ ꯍꯧꯖꯤꯛꯇ ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯅꯤ, ꯅꯣꯏ ꯆꯠꯂꯨꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ." ꯄꯣꯝꯕꯤꯒ ꯏꯔꯥꯏ ꯂꯩꯃꯒꯁꯨ ꯉꯥꯟꯕꯤ ꯀꯤꯕꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯁꯤꯅꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯣꯝꯕꯤꯒ ꯏꯔꯥꯏ ꯂꯩꯃꯒꯁꯨ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯇꯥ ꯄꯣꯝꯕꯤ, ꯑꯩꯗꯤ ꯏꯇꯥ ꯂꯩꯁꯤꯅꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯦꯡꯕꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯀꯩꯒꯨꯝꯕ ꯏꯇꯥ ꯂꯩꯁꯤꯅꯨꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯒ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯗꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯁꯤꯜꯂꯒ ꯆꯦꯜꯍꯟꯈꯤꯁꯤꯀꯣ. ꯃꯣꯏꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯤ ꯃꯁꯦ ꯅꯨꯡꯉꯥꯏꯕꯁꯨ ꯄꯥꯛ ꯐꯪꯂꯔꯣꯏ." ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡꯌꯥꯏ ꯍꯦꯛ ꯊꯦꯡꯅꯩ꯫ ꯄꯣꯝꯕꯤꯅ, "ꯏꯕꯨꯡ ꯅꯣꯡꯌꯥꯏ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯍꯣꯏ ꯏꯆꯜ-ꯏꯕꯦꯝꯃ, ꯅꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯣ ꯈꯪꯗꯦ. ꯁꯟ ꯁꯖꯤꯛ ꯐꯥꯜꯂꯨꯒꯦ ꯇꯧꯕꯅꯦ." ꯏꯔꯥꯏ ꯂꯩꯃꯅ, "ꯉꯥꯏꯈꯣ ꯑꯝꯇ, ꯍꯧꯔꯛꯑꯅꯤꯃꯨꯛ, ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯅꯪꯒꯤꯅ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤꯅꯤꯀꯣ."
ꯐꯅ ꯑꯗꯨꯝ ꯐꯔꯦ ꯏꯕꯦꯝꯃ ꯆꯦꯟꯒꯦ ꯆꯦꯟꯈ꯭ꯔꯣ ꯄꯣꯝꯕꯤꯅ ꯑꯁ ꯅꯣꯏꯅꯤ ꯁꯤꯗꯤꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒꯁꯤ ꯍꯦꯛ ꯃꯉꯥꯏꯔꯦ ꯅꯣꯡꯃꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯤꯗꯤ ꯑꯝꯇ ꯁꯥꯟꯅꯗꯦ ꯌꯦꯡꯉꯨ ꯄꯣꯝꯕꯤꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯔꯤꯕ ꯅꯪ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯅꯣꯏꯒꯤ ꯁꯪꯒꯣꯜꯗ ꯂꯩꯕ ꯁꯟꯗꯨꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯣ ꯑꯩ ꯆꯠꯂꯦ ꯅꯣꯡꯌꯥꯏꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯅꯨꯀꯣ ꯍꯌꯦꯡ ꯅꯣꯏ ꯅꯇꯥꯅꯤꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯎ ꯑꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕꯤꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯦꯝꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯥꯕꯒ ꯊꯛꯄꯒ ꯇꯧꯔꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯁꯤꯖꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯏꯅꯨꯒꯤ 9ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯣꯏ ꯄꯣꯠ ꯄꯨꯅꯕ ꯅꯨꯃꯤꯠ ꯂꯦꯞꯂꯕꯅꯤꯀꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯃꯃꯥꯗ ꯍꯪꯉꯤ ꯃꯥ ꯀꯅꯥꯒ ꯅꯆꯥꯒ ꯂꯨꯍꯣꯡꯗꯣꯏꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯏꯔꯥꯏꯂꯩꯃꯒꯅꯤ ꯅꯤꯡꯊꯦꯝ ꯉꯛꯅ ꯏꯔꯥꯏꯂꯩꯃ ꯍꯥꯏꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤꯗꯨꯔꯣ ꯍꯣꯏꯅꯦ ꯃꯥꯒꯅꯤ ꯏꯃꯥꯅ ꯁꯤꯜꯂꯤꯁꯦ ꯑꯁ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ ꯃꯥꯗꯤ ꯂꯩꯁꯤꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯂꯩꯁꯤꯅꯨ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯅꯤꯡꯊꯦꯝ ꯃꯃꯥꯗ ꯑꯁꯦꯡꯕ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯕꯒꯤ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤ ꯑꯗꯨꯗꯤ ꯄꯣꯝꯕꯤꯔꯣ ꯅꯠꯇꯦꯃ ꯑꯗꯨꯗꯤ ꯃꯗꯣꯝꯆꯥꯅ ꯌꯣꯛꯄ ꯑꯉꯥꯡꯗꯨꯔꯥ ꯅꯠꯇꯦꯃ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯏꯃꯥ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯁꯦ ꯇꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯣꯡꯌꯥꯏꯅ ꯏꯔꯥꯏꯂꯩꯃꯗ ꯍꯥꯏꯔꯤ ꯏꯔꯥꯏꯂꯩꯃ ꯂꯩꯁꯤꯅꯨꯗꯣ ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯡꯊꯦꯝꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯣꯏ ꯑꯅꯤ ꯄꯟꯊꯨꯡ ꯌꯧꯍꯜꯂꯁꯤ ꯏꯔꯥꯏꯂꯩꯃ ꯍꯔꯥꯎꯅ ꯌꯥꯝ ꯐꯩꯅ ꯑꯗꯨꯗꯤ ꯄꯣꯝꯕꯤ ꯏꯕꯥꯅꯤꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯐꯕ ꯅꯨꯄꯥ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯆꯦꯜꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯑꯗꯣ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯁꯤꯅꯨꯁꯦ ꯄꯥꯝꯒꯗꯕ ꯃꯥꯟꯗꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯅꯤꯡꯊꯦꯝ ꯃꯥꯅ ꯂꯩꯁꯤꯅꯨꯒꯤ ꯂꯦꯞꯈ꯭ꯔꯕꯗꯤ ꯀꯅꯥꯝꯇ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯏꯔꯥꯏꯂꯩꯃꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕꯤꯗ ꯂꯩꯁꯤꯅꯨ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯣ ꯍꯥꯏꯔꯝꯃꯤ ꯂꯩꯁꯤꯅꯨ ꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯅꯤꯡꯊꯦꯝꯕꯨ ꯈꯟꯖꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯐꯣꯡꯂꯛꯇꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯁꯤꯅꯨꯒ ꯅꯤꯡꯊꯦꯝꯒ ꯎꯅꯔꯝꯃꯤ ꯂꯩꯁꯤꯅꯨ ꯇꯞꯅ ꯇꯥ ꯅꯤꯡꯊꯦꯝ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯅꯪꯁꯦ ꯏꯃꯥ ꯄꯥꯕ ꯍꯣꯏꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒ ꯂꯩꯒꯗꯕꯅꯤ ꯃꯗꯨꯗ ꯀꯅꯥꯅꯣ ꯅꯪꯅ ꯀꯤꯔꯤꯁꯦ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯤꯕ ꯑꯀꯤꯕꯗꯣ ꯍꯥꯟꯅ ꯊꯥꯗꯣꯛ ꯅꯤꯡꯊꯦꯝ ꯑꯩꯗꯤ ꯍꯥꯏꯈꯤꯕ ꯋꯥꯅ ꯑꯔꯣꯏꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯔꯥꯏꯂꯩꯃꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤ ꯏꯆꯥꯇꯣꯝꯕꯤ ꯏꯄꯥꯒꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯑꯗꯨꯅ ꯅꯃꯥꯁꯨ ꯂꯩꯇꯕꯅꯤꯅ ꯏꯄꯥꯅ ꯅꯪꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯕ ꯅꯆꯥꯒꯤꯗꯃꯛꯇ ꯄꯥꯕꯅ ꯁꯤꯟꯕꯤꯒꯦ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯨꯟꯖꯃꯣꯍꯣꯟ ꯑꯃꯗꯤ ꯁꯤꯖ ꯃꯣꯏꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯤꯡꯊꯦꯝꯒꯅꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯔꯥꯏꯂꯩꯃꯅ ꯄꯥꯕ ꯑꯗꯨꯒꯤ ꯃꯤꯗꯨꯗꯤ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯕꯅꯤ ꯏꯆꯥꯇꯣꯝꯕꯤ ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯑꯃꯁꯨ ꯂꯣꯏꯅ ꯈꯪꯅꯒꯅꯤ ꯇꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅꯈꯤꯕ ꯈꯨꯗꯤꯡ ꯄꯟꯊꯨꯡ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯌꯦꯜ ꯂꯩꯇꯦ ꯑꯗꯨꯅ ꯄꯥꯈꯪ ꯃꯥꯁꯨ ꯑꯁꯦꯡꯕ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕꯒꯤ ꯑꯗꯨ ꯀꯣꯏꯖꯕꯅꯤ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯔꯝꯂꯒ ꯏꯔꯥꯏꯂꯩꯃ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯥ ꯅꯤꯡꯊꯦꯝꯁꯨ ꯈꯪꯂꯝꯂꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯕ ꯊꯣꯛꯂꯒꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯣꯝꯗꯅ ꯂꯩꯁꯤꯅꯨꯗꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯔꯥꯏꯂꯩꯃꯁꯨ ꯅꯤꯡꯊꯦꯝ ꯎꯅꯒꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯅꯣꯡꯌꯥꯏꯒ ꯃꯥꯒ ꯄꯠꯇꯠꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯂꯩꯁꯤꯅꯨꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯅꯣꯡꯌꯥꯏꯅꯁꯨ ꯈꯪꯂꯝꯗꯦ ꯏꯔꯥꯏꯂꯩꯃꯅ ꯂꯩꯁꯤꯅꯨꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯟꯕꯁꯨ ꯄꯥꯝꯖꯗꯦ ꯃꯔꯝꯗꯤ ꯂꯩꯁꯤꯅꯨ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯂꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯗ ꯅꯠꯇꯅ ꯃꯗꯣꯝꯆꯥ ꯉꯥꯟꯕꯤꯒꯤ ꯁꯔꯩꯗ ꯃꯁꯥꯗ ꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯏꯔꯥꯏꯂꯩꯃꯅ ꯂꯩꯁꯤꯅꯨꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯤꯅꯨꯗꯨ ꯏꯔꯥꯏꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯔꯥꯏꯂꯩꯃꯁꯨ ꯂꯩꯁꯤꯅꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯁꯤꯅꯨ ꯇꯞꯅ ꯏꯔꯥꯏ ꯇꯥ ꯅꯤꯡꯊꯦꯝꯗꯣ ꯑꯩꯒ ꯎꯅꯔꯤ
ꯃꯥꯗꯤ ꯑꯩꯕꯨ ꯈꯟꯕ ꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯤ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯍꯥꯏꯗ꯭ꯔꯣ ꯇꯥꯅꯤꯡꯊꯦꯝꯁꯦ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ 이반이 강나두나 우나리 아도 레시노 아이수 따농야이드 시엔트라기 칼리 아두가 낭수 따닝템다 시엘로 에 아두 꺄ꯝ 투질레이두나 까이게 낭 따농야이드 시엔기디 시엘로 아이디 시엔 망감노 카라레이키기 아두가 따닝템 이반이수 하우직디 ꯌꯥꯝꯅꯁꯨ ꯀꯣꯏꯅꯔꯤ ꯑꯩꯅ ꯀꯃꯥꯏꯅ ꯆꯦꯟꯁꯤ ꯍꯥꯏꯔꯨꯅꯤ ꯏꯔꯥꯏ ꯂꯩꯃ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯗꯤ ꯆꯦꯟꯗꯧꯔꯕꯅꯤ ꯂꯨꯍꯣꯡꯕꯗ ꯉꯟꯇꯥ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣꯏꯅꯗꯅ ꯂꯩꯔꯅꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯈꯨꯔꯥꯗꯨ ꯌꯨ ꯇꯞ ꯇꯥꯡꯈꯩ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯂꯩꯁꯤꯅꯨꯁꯨ ꯃꯈꯨꯔꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯌꯥꯝ ꯀꯤꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯨꯔꯥꯕꯨ ꯎꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯏꯃꯨꯡꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯏꯕꯣꯌꯥꯏꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯅꯪ ꯉꯥꯏꯈꯣ ꯂꯩꯁꯤꯅꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯈꯨꯔꯥꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯏꯕꯣꯌꯥꯏꯃ ꯌꯨ ꯉꯥꯎꯕꯒꯤ ꯃꯔꯣꯜꯗꯨ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨ ꯀꯗꯥꯏꯗ ꯍꯥ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯩ ꯇꯨꯀꯠꯆꯩ ꯂꯩꯁꯤꯅꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯉꯥꯟꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩ ꯋꯥꯔꯛꯇꯕꯤꯌꯥ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯍꯥ ꯑꯩꯅ ꯀꯧꯔꯤꯗꯣ ꯁꯤꯒꯤ ꯅꯅꯥꯁꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯒ ꯂꯩꯁꯤꯅꯨꯒꯤ ꯃꯅꯥꯗꯨ ꯂꯩꯊꯠꯂꯝꯃꯤ ꯃꯗꯣꯝꯆꯥ ꯍꯣꯔꯦꯟꯗꯒꯤ ꯃꯁꯤꯒꯤ ꯃꯤꯔꯦꯝꯁꯤ ꯑꯁꯤꯒꯤ ꯆꯥꯛ ꯍꯥꯞꯅꯨ ꯃꯥ ꯌꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯨꯏ ꯑꯃ ꯂꯣꯏꯕꯅ ꯐꯩ ꯂꯩꯁꯤꯅꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯤ ꯏꯃꯨꯡꯁꯤꯗ ꯃꯍꯥꯛꯅ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯌꯥꯕ ꯊꯕꯛ ꯑꯃꯗ ꯊꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒ ꯑꯗꯨꯝ ꯆꯩꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛꯅꯣ ꯃꯥꯅ ꯇꯧꯒꯗꯕ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯅꯤꯡꯊꯦꯝꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏꯁꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯒ ꯏꯔꯩꯂꯩꯃꯒꯤ ꯃꯄꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯨ ꯏꯔꯩꯂꯩꯃꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯆꯜꯂꯛꯂꯕꯅꯤꯅ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨꯗ ꯏꯔꯩꯂꯩꯃꯁꯨ ꯌꯥꯅꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝꯅ ꯈꯪꯏ ꯃꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯏꯔꯩꯂꯩꯃꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯁꯨ ꯑꯍꯜ ꯃꯁꯦꯜꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯏꯔꯩꯂꯩꯃ ꯃꯁꯥꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯏꯔꯩꯂꯩꯃ ꯃꯁꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯍꯥꯏꯔꯛꯂꯒꯅ ꯀꯝꯗꯧꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ 이라이라이마디 농야이가 강나리바니나 짭짭아 까리노 강다나 마학수 마타 방사다 사람이 이라이라이마수 닝템기 마마 헥 잣키바가 마빠다 답나 하이자람이 바바 아이 루홍마시 야방암 아도나 묵다 하이독비그로 베마 락리바 포이노기 마리니 반마 누미다 망골 까락나바 하이드나 하나다기 와로이나 듬 레이 아두가 마도 그럼나 루홍마시 톡시 하이루가니 이빠수 칸 이사 레이사비 파리 이사기 ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯗꯨ ꯈꯪꯂꯕꯁꯨ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯤ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯅꯤ ꯑꯗꯨꯅ ꯋꯥ ꯌꯥꯝꯅꯔꯒꯨꯝꯁꯤꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ 이라이라이마ꯁꯨ ꯃꯄꯥꯗ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥꯒꯤ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯗ ꯃꯍꯥꯛ ꯀꯔꯝꯅ ꯌꯦꯠꯀꯅꯤ ꯌꯦꯠꯐꯝ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯩ ꯍꯣꯔꯦꯟꯗꯤ ꯇꯥꯅꯣꯡꯌꯥꯏꯗꯣ ꯃꯥꯒ ꯎꯅꯔꯒ ꯆꯦꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯇꯥꯅꯤꯡꯊꯦꯝꯗꯁꯨ ꯂꯩꯁꯤꯅꯨꯕꯨ ꯆꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯏꯔꯩꯂꯩꯃꯅ ꯅꯤꯡꯊꯦꯝꯕꯨ ꯍꯥꯟꯅ ꯎꯅꯔꯝꯂꯒ ꯅꯣꯡꯌꯥꯏꯕꯨ ꯎꯅꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯁꯨ ꯂꯩꯁꯤꯅꯨꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯡꯌꯥꯏꯁꯨ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜꯗ ꯁꯟ ꯁꯖꯤꯛ ꯌꯥꯝ ꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯟꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯁꯤ ꯈꯨꯜ ꯑꯃꯈꯛꯇꯒꯤ ꯉꯥꯛꯇꯅꯤꯅ ꯈꯔ ꯂꯥꯞꯅꯔꯕꯁꯨ ꯀꯥ ꯍꯦꯟꯅꯗꯤ ꯂꯥꯞꯅꯕ ꯑꯣꯏꯗꯦ ꯅꯣꯡꯌꯥꯏꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯤꯖꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯅꯣꯡꯌꯥꯏ ꯂꯥꯛꯂꯦꯗꯅ ꯍꯣꯏ ꯏꯇꯥꯎ ꯂꯩꯇꯕ꯭ꯔꯣ ꯅꯇꯥꯎꯗꯤ ꯂꯩꯇꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯏꯆꯥꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯟ ꯈꯔ ꯂꯣꯏ ꯄꯥꯠꯇ ꯈꯔ ꯀꯨꯝ ꯇꯧꯔꯒ ꯂꯣꯏꯈꯤꯗꯧꯔꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜꯗ ꯍꯧꯕ ꯍꯨꯞ ꯍꯅꯣꯏꯗꯣ ꯐꯥꯟꯒꯦꯅ ꯂꯥꯛꯏꯕꯅꯤ ꯑꯣ ꯐꯥꯜꯂꯨꯁꯨ ꯍꯥꯗꯣꯡ ꯃꯌꯥꯝ ꯆꯣꯡꯍꯧꯕꯅꯤ ꯑꯗꯣ ꯏꯃꯥ ꯌꯨꯝ ꯀꯩꯁꯤ ꯁꯦꯝꯖꯤꯟꯕꯗꯧꯅ ꯎꯔꯤꯁꯤ ꯏꯇꯥꯎ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯇꯥꯎꯁꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ ꯀꯩ ꯂꯝꯗꯒꯤ ꯅꯨꯄꯤꯅꯣ ꯃꯥꯒ ꯈꯪꯅꯕ꯭ꯔꯣ
ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯣꯡꯌꯥꯏ ꯃꯇꯣꯝꯗ ꯈꯠꯂꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯂꯩꯁꯤꯅꯨꯒꯗꯤ ꯃꯥꯟꯗꯦ ꯂꯩꯁꯤꯅꯨꯅ ꯀꯝꯗꯧꯕ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯁꯤꯖꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯔꯕꯗꯤ ꯅꯣꯏꯅꯁꯨ ꯈꯪꯗꯧꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦ ꯑꯗꯨꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯅꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯁꯛꯐꯝꯗꯨ ꯁꯠ ꯍꯟꯖꯤꯜꯂꯒ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯩꯃꯒ ꯇꯥꯔꯤꯕ ꯃꯥꯅꯦ ꯅꯣꯏꯁꯨ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯂꯝꯒꯅꯤ ꯏꯃꯥꯗꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯅꯇꯥꯎꯒꯤ ꯂꯨꯍꯣꯡꯕꯗ ꯅꯣꯏꯅ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯌꯥꯎꯒꯗꯧꯕꯅꯤꯀꯣ ꯅꯣꯡꯌꯥꯏ ꯇꯞꯅ ꯍꯣꯏ ꯑꯗꯣ ꯏꯇꯥꯎꯅꯗꯤ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯃꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯁꯤꯖ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯃꯥ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯃꯥꯡꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯅꯣꯡꯌꯥꯏ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯈꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯌꯥꯝ ꯐꯔꯦ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯌꯨ ꯑꯗꯣ ꯏꯃꯥ ꯑꯩꯁꯤ ꯀꯥꯎꯕ ꯀꯥꯎ ꯏꯃꯥꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯨꯁꯦꯅ ꯍꯥꯏꯌꯨꯕꯅꯤ ꯁꯟ ꯁꯖꯤꯛꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒ ꯐꯥꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯁꯤ ꯇꯥꯅ ꯂꯥꯛꯂꯒ ꯆꯠꯂꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯨ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯔꯥꯏ ꯂꯩꯃꯅ ꯅꯤꯡꯊꯦꯝꯗ ꯂꯨꯍꯣꯡꯕ ꯁꯤꯛꯇꯣꯛꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯤꯅꯨꯕꯨ ꯆꯦꯟꯈ꯭ꯔꯣ ꯃꯥ ꯀꯧꯊꯣꯛꯂꯨꯒꯦ ꯑꯗꯨꯒ ꯃꯥꯁꯨ ꯅꯣꯡꯌꯥꯏꯗ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯤꯅꯨꯗꯤ ꯏꯃꯨꯡꯗ ꯂꯩꯔꯕꯁꯨ ꯃꯗꯣꯝꯆꯥꯅ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯏꯔꯥꯏ ꯂꯩꯃꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏ ꯇꯥ ꯅꯤꯡꯊꯦꯝ ꯂꯩꯁꯤꯅꯨꯗꯣ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯐꯔꯦ ꯅꯪ ꯑꯣꯏꯅ ꯅꯣꯡꯌꯥꯏꯗ ꯆꯦꯟꯈ꯭ꯔꯣ ꯑꯩ ꯅꯣꯡꯌꯥꯏꯕꯨ ꯀꯧꯊꯣꯛꯂꯨꯔꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯆꯪꯍꯟꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤ ꯃꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯩꯃ ꯄꯥꯒꯤ ꯄꯜꯂꯣꯟꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯅꯤꯡꯊꯦꯝꯁꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩꯅ ꯏꯔꯥꯏ ꯂꯩꯃ ꯀꯩꯝꯇ ꯈꯟꯒꯅꯨ ꯅꯣꯏ ꯄꯥꯕꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯏꯟꯊꯣꯛꯂꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯂꯨꯅꯤ ꯑꯗꯨꯝ ꯂꯧꯈꯠꯈ꯭ꯔꯗꯕꯅꯤ ꯑꯩꯁꯨ ꯉꯁꯤꯁꯦ ꯂꯩꯁꯤꯅꯨꯅ ꯊꯣꯛꯂꯛꯄ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯌꯥꯏꯁꯨ ꯈꯔ ꯂꯥꯞꯂꯤꯉꯩꯗꯒꯤ ꯎꯔꯤ ꯏꯔꯥꯏ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯅ ꯆꯠꯃꯤꯟꯅꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯇꯥꯎ ꯅꯤꯡꯊꯦꯝꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯆꯠꯂꯤꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯏꯔꯥꯏ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒ ꯑꯅꯤꯅ ꯆꯠꯂꯤꯕ ꯃꯄꯥꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯒ ꯏꯔꯥꯏ ꯂꯩꯃꯅꯁꯨ ꯁꯠ ꯌꯦꯡꯊꯣꯔꯛꯄꯗ ꯅꯣꯡꯌꯥꯏꯕꯨ ꯎꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥ ꯅꯣꯡꯌꯥꯏ ꯑꯩ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯉꯁꯤꯗꯤ ꯅꯣꯡꯌꯥꯏꯗꯣ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯇꯞꯅ ꯀꯩ ꯂꯩ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯃꯆꯣꯏ ꯉꯥꯡꯒꯅꯨ ꯂꯥꯛꯑꯣ ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯆꯦꯜꯂꯗꯕꯅꯤ ꯅꯤꯡꯊꯦꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯝ ꯆꯝꯅ ꯏꯇꯥꯎ ꯏꯔꯥꯏ ꯂꯩꯃ ꯏꯕꯥꯅꯤꯁꯨ ꯅꯣꯏꯗ ꯆꯠꯁꯦꯅ ꯂꯥꯛꯏꯅꯤ ꯐꯔꯦ ꯅꯪꯒ ꯊꯦꯡꯅꯕ ꯅꯕꯥꯅꯤ ꯆꯦꯟꯈ꯭ꯔꯣ ꯅꯣꯡꯌꯥꯏꯅ ꯏꯇꯥꯎ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯗꯨꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯃꯅꯤꯡ ꯇꯧꯅ ꯂꯩꯍꯟꯕꯤꯌꯨ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯗꯕꯁꯨ ꯅꯪꯅ ꯊꯕꯛ ꯁꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯄꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯊꯥꯖꯕ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯅꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯅꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯦ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯄꯥꯒ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯒ ꯃꯣꯏ ꯑꯍꯜ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯈꯛꯇꯅꯤ ꯃꯗꯨꯗ ꯑꯩ ꯏꯁꯥꯅꯁꯨ ꯑꯃꯗꯤ ꯏꯔꯥꯏ ꯂꯩꯃ ꯃꯁꯥꯅꯁꯨ ꯌꯥꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯅꯪꯁꯨ ꯏꯔꯥꯏ ꯂꯩꯃꯒ ꯆꯦꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯂꯩꯁꯤꯅꯨꯒ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯩꯒꯤꯗꯤ ꯂꯩꯁꯤꯅꯨꯗꯣ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥꯅ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯏꯔꯥꯏ ꯂꯩꯃꯁꯦ ꯅꯪꯕꯨ ꯀꯧꯊꯣꯛꯂꯒ ꯅꯕꯥꯅꯤ ꯆꯦꯜꯂꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯅꯪ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯃꯆꯥꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯏꯃꯥꯅ ꯈꯟꯗꯣꯏꯁꯦ ꯏꯃꯥꯅ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯋꯥ ꯂꯣꯏꯅꯔꯨꯔꯕꯁꯨ ꯑꯩꯅ ꯁꯦꯡꯗꯣꯛꯀꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯏꯇꯥꯎ ꯏꯃꯥꯒꯤ ꯃꯆꯤꯟꯃꯛꯅ ꯏꯔꯥꯏ ꯂꯩꯃꯒ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯛꯂꯕ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯃꯥꯕꯨ ꯆꯦꯟꯒꯅꯤ ꯑꯩ ꯉꯝꯃꯣꯏ ꯏꯔꯥꯏ ꯂꯩꯃ ꯁꯥꯎꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯧꯁꯥ ꯋꯥꯁꯥꯕꯤꯗꯕꯅꯤ ꯑꯩ ꯈꯛꯇꯅ ꯑꯅꯝ ꯀꯟꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯒ ꯈꯪꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪ ꯃꯤꯒꯤ ꯈꯜꯂꯒ ꯏꯕꯥꯅꯤ ꯀꯥꯏꯅꯕ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯈꯤꯕꯒ ꯀꯔꯝꯕꯅ ꯐꯒꯦ ꯑꯩꯗꯤ ꯏꯇꯥꯎ ꯅꯤꯡꯊꯦꯝꯒꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯈꯤꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯏꯔꯥꯏ ꯂꯩꯃ ꯅꯣꯡꯌꯥꯏꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ
असुक कुइबा मतमसे नंगी खलगा अतोप कनाम थाना येंगद खैलागा नंगना आइगा काइनबा असु याम पामिसे कैगिनो हा ऐसे मी योइखिबदरो नंगा पामिसे ऐसु पाबगी मयुक्ता लेरका नत्रो नंगी नंगता लाइसे इदाव मसिदि इराई लेबिसु ऐसु लांदे पुमनमक ऐना फनबसिलगे नंग माबु पुदुना चत इदाव ऐ माबु पुदुना चतपा ngamloi ऐगी मरुपका लुहोंगनी हाइनरिबि नुपिदो ऐना सियनख्रे हेक ताबदा खंगदबा मिना सोइदना ऐबु थीना जैगनी अदुगा मरु ओइना इमागी निंगबसु काइखिनि इराई लेमसे नंगी इमाना याम पामजबनी थाव इराई लेम साउना यार ऐगा काइनबा असुक याम पाम नंगदी ऐगा काइनरस अदुगा सिमदि खक ऐना ngasi सिमथारिबा पिरांगसे नंग खकी मरमगिनि हाइबसे ऐ चलगे हाइरमलगा इराई लेम सेनख्रे निंगथेमना इदाव नंगना इमागी खलिसि कैगि हा ऐसु ऐगी थवाइदगी हेना नुंसिजबी लेसिनु लै हाइबा नंग खंगलिबा नत्रा करिगुम नंगना इराई लेमसे लौदबा थोक्लबदी नताव ऐगिसु निंगबा काइगदोरिबनी नंग मनु वखल तौइ थाव नोंयाइ तपना अदुदै थाव नंगी इमादो ऐगिसु इमा अदुना इमा माना लुहोंबा काइख्रे हाइबदा फंगदबा इकाइबदो ऐ तसेंगना येंगबा ngamloi अदुगिसु मथक्ता ऐदि इमा लुख्राबिनि योकपनि हयें इराई लेमगी पाबना ऐंगोंदा मसानुपि कैसु थाजनि ओइ अदुना ममसु मसु काइदनबा नंग इराई लेमगा लुहोंख्रोइ थाव असुमना मताव अनिसु वरी कयामा सानरबा मतुंग मयुम मयुमदा हन्नख्रे अदुबु सब साब वारीदी नाखै सेंगमा नत्तबनिना तुमिन तुमिन अमुक लेइनरमि अदुमना था खरा अमसु हौसिनख्रे लेसिनुदु मदुम साना सैरि ऐ वारक्तबिया का मनुंगदु सुम लेसिनुना लेरिसि करिगिनो मपानदा थोलौ नंगिना ता इराई लेमगी उरोइ पुतपु बहायेंनि हाइदना मोइगी मपादो लागा हाइरमि नंसु ङाक्तंग चलुसो लेसिनु तपना इदोमचा इराई लेमगी वारोइ पुतपु दोइसे ता नोंयाइगरा नोइगी नोंयाइ तु याइगदि ऐ खंगदे निंगथेम हाइब्रा करिनो चलगा हंगसो हाइरमलगा थोख्रे तांजादुदा पोंबीन हौबा लाई पोंबी नंग लाकपा याम फरे इराई लेमगी वारोइ पुतपुरिसे कनागन पोंबी तपना लेसि ता निंगथेमगी ममा मपागा इराई लेमगी मपागा मोय अहल मसेल सिंगना हाइनबदगी इराई लेमगा ता निंगथेमगा मोय अनिगी वारोइ पुतनि पुदोइसे वादो ताबदा लेसिनु मागी मिट अनिदु पीना पिक थनख्रे पोंबी तपना अदो नंगसु इराई लेमने याम सोले अदुगी नंगसु सलुसेन हौबा लाइनि लेसिनु तपना पोंबी हिंबदा मंगाल थोक्ट्रबा पुंसिसे मागी नुंसी इरि खरा फंगजदना हिंगनबगी मंगाल फावरंबी ऐसे ngasidi hena hena amamba lambi romda asum singsinkre ai satlaru nang chalu irai leimado leisinuna waroba lehaude nungaina palo haina tambiyu koita leisi nangsu nungai baunadi aduba irai leimana nang laktaba yadi haina kan haire si kuiroi ngak tang chalurasi leisinu du sasi haiba yadri asumdana ningthemna mama da haire ima irai leimado idaw nungai ga khangnabani haiba ai magalu mangamoi अदुगी वादो मतम हेनख्रे नंगदी लुहोंबगी वा हाइबा हौरकपा मतमदुदा इमा आइगी खंगनबा मी लई हाइबदी कैदौगे अदुगा नोंयाइगी इराई लेमगदो खंगनबनी हाइबा कैदौगेबा हाइगदबदो इमाना यारोइ हाइबगी आई हाइदबद हयें आइना पुरक्लगा ओइना खंगलसनो हाइदन अदुगा इताव नोंयाइगी इराई लेमगा मोयनेदी पत्तना नुंसिनबन सिलिबा लुहोंबसे इराई लेमना यारोइ हाइदुना आइसु खरा कोमथोक्लुबन अदुबा हौसिक ऐसे वखल थोक्ट्रीमा अदु हौसिकपु नपादो वाफमसि करमना हाइरुगनी मी सिबा याबो वानि अदुगी सरुक हयें वारोइ पुतपुबा सत्नबगी असाथक सिलिबसे करी करी अवात अपा लेरिबगे येंगसिलुसु सोकपा याबा नते नाकालामदना नोंयाइसु मसी मसी खुदिंगी उंगदुन लेरि मसागी मतौ उरगा ममाना इबुंगा हौजिकति करी उपाय लेरि मीगिदि हयेंगसे वारोइ पुतपुबा नुमिनि अदुना नोंगाइदबु बुंबा थादोक्लोने नोंयाइ तपना इमा एकेमता खंदेदा माना इतावगी मनाक्ता नोंगाइना लेखिबदो ऐसु पामी अदुबु इमा करिगिनो खंदे ऐगी मिटसिदा मागी समसमसा मतौदो अदुम उदुना लेरि मादी ऐबुसु यामना नुंसिबिबनि नचा आइनता लाइरबा ओइरुबगी मागी मतम पीखिदबनि अदुबु सिदगिदि मान हे हे ऐ तानारक्तुना इसौ लांबदो लांगलरोइ इमा इबुंगा इमाबु करि हायो हाइबनो असुमना मथंगी नोंगालगा वारोइ पोत पुरक्तुना वरी सानबा लोइरगा इराई लेमगी मनाक्ता सीजे संगलई बेमा लुहोंगबसु कुइद्रे अदुना युमदगी मपाल थोकनुको लुहोंगलमदाई मयासे लाइन येंगसिले हाइने ऐगिसु इसानुपादो युमदगी मपाल थोखलरोइ इराई लेमसु होय हाइदुना मंगक्तु नोमलई
Nupa mayunggi mi hankraba matungda Irailay masa laktuna Laisinuga unarami. Laisinu, nangayon na lana lobra. Laisinu no mino. Laudi kaigi laudoino. Sidi ay gilaybag tatamlambani. Laisi, nang nadi laybag tatamlambani hay. Adubo ay tanong yay na tana kadamtag hingmi na papamdi. Hay, nagtaning tiyam na su. Lana lobra layta ba na siya? Laisinu tapna. Iray, ay na mangunda lana lobra gitong nalayti. Aduna nanggamagadi yam na sasunay. Nungaybay mong ngagtani. Adugay di imay pa kanamta layti. Yung sida, buwan na yokpa seklabong laybani. Aduna ay yung sige manong sida punsisip adum loy kraki. Iraylay masukap ni. Tanong ngay sunangso. Noy ki awa ba to? Aduna nga awa mo ay nakali. Ay awa ba di kang bidi. Taning tiyam sungay. Mana tanong ngay gaya gagimarisip. May gimata mayag singnan iram lamati. Siyong namata saram loy. Ado, ang siksumatam lay. Law, nang taning tiyam na siyang kro. Ay taning tiyam to lang na mapawahan kraki. Ado guys, ikaw na tong na tanong yan mayroon na sad ka. Ay naman imakungkuna ka. Ay walang simbiyohan mo ta. Manaso ay tanayarap ka ni. Iraylay ma, nang iwado dyan na bayaroy. Nang giluhong bagoy dyan ba ni. Pari, eto din nang su. Tanong yan ka tsiyal. Lay sinungag na. Kay nung nang nangangido ba. Aseng ba ni ay nahaisin. Aduga ay luhong manumita. Nang iluhong maginumit sulipo. Ado ay rabadi. Lambilam kangdara, ibani ontok na rasing. As nang giwado ay gamon, misi bayaba tabak ni. Siraso isizaragi, lao, nang tanong yay silo laos. Asum na iraylay mananing tiyamda, si tiyama iraga thakre. Aduga nung yay gi yumda, laysinubu, hekta sanghan kirami. Nung yay su ingak-ngak na. Laysinu, kayo yam tazadana. Tanong yay, ay noyda nga sisip, laygi. Masulaka ni. Iraylay masu amuk sensilagto na hayre. Tabro, nang nupathok taba tawag luhongba numita ay nga tana lawala. Hayramlaga amok hobe siyankri. Ngasigi numit sida iraylay masi. Amada muksat tawduna pura angawbiga sa manakre. Magi nung sipan tungyong nabuho na bada. Ngahaki matung ning tiyam su nung yay hoy dalay. Ning tiyam na. Ito, sige sang siyaw rapawba nang tazadribo. Yung to. Nui ginatuna ay ngunit si tisi tarak pagini. Ay nisila isi. Nung yay su yengi. Aduga. Ito, siboy ito kuyagadro. Yadrasu yaladong siyoradi ima pabunggi masisoptre. Aduga, nanggaygi nung sipandungsu adum yore. Asum na nung yayda, laysinu siyali hayba na mathoklagasu asing masilibadi ning tiyamdani. Ado na ning tiyamsu nung yay hoyda hing layri. Laysinu na. Taning tiyam. Kaidore. Sibo, hoythokpa yagadro. Yadragasu yaladong. Nasay na haykri. Karigumba lambida. Bor onthokpa yadragasu luhongba loiraga kananoyani onthoknaraga loirigay. Ay nungsipan tong yawri haybagi wakalse nungaipam khangdida. Sibu kamay tawdoy. Nang nungpi ni lon masoydrabani. Ningtiyam nokpet tawna. Hoy bema nanakta layrise ningtiyam ni ningtiyam. Nanggi na puroyba khangaba kanamtagi oyba yaroydab. Laysinu peri tawduna. Ado onthoknaba yadradi iraylay mase. Nang adum lawba taba. Ado gayna kamay tawba. Tanong yaydadi ay layba ngamot ibunggumbani. Asum na nung yaygi mamahoy na siyaraduna numito mahawkri. Aduga nung ngalaga pau haydok pakot paloy na sa luraba matung laysinudo. Madom sana siyal kokto nga mahayraklaga luhonganit hinbirao hayrakpadagi amuk tinkirami. Ningtiyam masu. Laysinu tinkra matung mayumdamuk hanzilay. Ay nanang mayumdagi mapaw thokano luhong lamday da sa thokupati na hydro. Ningtiyam di wakal aroy bida nungayibani na mamadahiray. Ima nungsibi, asaki, tatawro. Aduna, luhongba numito, ngata at sasigo. Hayramlaga sangkri. Aduga nung yaisu. Iraylay mana, mabu atuki matik nungsibi basi ubada. Miray bang ngamdraduna, iraylay magamoyani. Siti thana duna pau paungarami. Aduga nung yaiga laysinuga, anigi kuti yengliba pansi eduda. Silk rapi duna nieklaga. Laysinugi madom sadu, sukhang hek kanghandabida, iraylay maga. Ningtiyamga anigi luhongba numita. Nung yaiga laysinuga anigi luhongba numit tare hayna iratli. Nakal amadana ningtiyam na mamada iraylay mada sel krapi ningi hayraga sel adu puraklaga laysinugi madom sa hoyda oyna nung yaigi mamasatu na thilami. Asumna makoydi manungda pauloy na paunarabani na iraylay masu masana yaningda luhonggadawri hayna suktaduna layrambado hauzikti maithongda nokmi da tawraga layri. Aduna mapana hay ipagi bema isana dum na haraw luhongbasi
ꯌꯥꯔꯛꯄꯗꯣ ꯅꯣꯛꯅ ꯅꯣꯛꯅ ꯆꯠꯈꯤꯕꯗꯨꯅꯤꯅꯦ ꯏꯄꯥꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯏꯔꯥꯏꯂꯩꯃ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯅꯆꯥꯗꯤ ꯄꯥꯕ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯣꯡꯅꯤꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯕꯕꯨ ꯃꯇꯣꯝꯇ ꯂꯩꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯖꯔꯕꯁꯨ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏꯗꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯉꯛꯏ꯫ ꯀꯨꯏꯗ꯭ꯔꯦ, ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤꯗ ꯉꯥꯏ꯫ ꯑꯗꯨ ꯅꯪꯁꯨ ꯄꯨꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯀꯣ, ꯀꯔꯤꯝꯇ ꯊꯝꯂꯝꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯏꯂꯩꯃ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ, ꯕꯥꯕꯥ, ꯅꯪ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯋꯥꯟꯊꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯗꯨꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯂꯥꯟꯅꯕꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯦꯝꯒ ꯅꯣꯡꯌꯥꯏꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ, ꯏꯇꯥꯎ, ꯂꯨꯍꯣꯡꯕꯁꯦ ꯅꯪꯒꯩꯒ ꯁꯛ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯒꯅꯤ, ꯕꯣꯔ ꯑꯣꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯅꯥꯅꯤꯁꯨ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯅꯇꯥꯎꯗꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯟ ꯏꯔꯥꯏꯂꯩꯃ ꯃꯁꯥ ꯂꯥꯛꯂꯤꯉꯩꯗꯨꯗ ꯆꯦꯜꯂꯝꯃꯗꯤ ꯀꯌꯥꯝ ꯐꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤꯁꯨ ꯃꯊꯥ ꯁꯥꯔꯣꯏ꯫ ꯈꯪꯗꯦꯀꯣ ꯑꯩꯗꯤ, ꯅꯇꯨꯒ ꯂꯧꯕ ꯉꯝꯃꯣꯏꯀꯣ, ꯏꯇꯨ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯍꯌꯦꯡꯗꯣ ꯂꯝꯕꯤꯗ ꯍꯦꯛꯇ ꯏꯕꯥꯅꯤ ꯑꯣꯟꯅꯔꯁꯤ꯫ ꯏꯃꯥꯍꯣꯏ ꯄꯥꯕꯍꯣꯏꯁꯨ ꯀꯩꯅꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯣꯏ ꯍꯥꯟꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯗꯕꯅꯤꯅ꯫ ꯑꯗꯨ ꯌꯥꯔꯣꯏ ꯏꯇꯥꯎ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯪꯁꯨ ꯏꯔꯥꯏꯂꯩꯃ ꯄꯨꯗꯨꯅ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯁꯨ ꯂꯩꯁꯤꯅꯨ ꯄꯨꯗꯨꯅ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯑꯣꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯕꯣꯔꯁꯨ ꯊꯨꯡꯂꯔꯤ꯫ ꯏꯔꯥꯏꯂꯩꯃꯗꯤ ꯀꯩꯝꯇ ꯈꯟꯕꯤꯗꯦ, ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯑꯕ ꯑꯃ ꯇꯧꯈꯤꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯁꯤꯅꯨꯗꯤ ꯃꯊꯥꯃꯨꯛ ꯁꯥꯔꯦ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯑꯣꯟꯅꯗꯣꯏꯅꯣ ꯈꯟꯕꯗ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯅꯥꯏꯕ ꯃꯇꯝꯅꯤꯅ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯥ ꯑꯅꯤꯃꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ, ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝꯁꯨ ꯏꯔꯥꯏꯂꯩꯃꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯅꯣꯡꯌꯥꯏꯁꯨ ꯂꯩꯁꯤꯅꯨꯕꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯊꯦꯡꯅꯔꯗꯨꯅ ꯂꯩꯁꯤꯅꯨꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯏꯔꯥꯏꯂꯩꯃꯁꯨ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯔꯥꯏꯂꯩꯃꯅ ꯍꯥꯏ, ꯇꯥ ꯅꯤꯡꯊꯦꯝ, ꯁꯤ ꯌꯧꯔꯗꯤ ꯅꯣꯏꯁꯨ ꯅꯣꯏ ꯊꯣꯛꯄ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯂꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯒꯗꯤ ꯁꯤꯖꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤꯉꯩ ꯂꯩꯁꯤꯅꯨꯗꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯤꯖ ꯁꯠ ꯌꯦꯡꯈꯠꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯄꯤꯔꯛꯂꯤꯕ ꯆꯥꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ, ꯅꯪꯗꯤ ꯀꯃꯥꯏꯅ? ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯇꯨꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯍꯤꯡ ꯀꯩꯅꯥ ꯑꯣꯟꯅꯈꯤꯕꯅꯤ꯫ ꯏꯇꯥꯎ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯗꯣ ꯏꯇꯥꯎ ꯅꯣꯡꯌꯥꯏꯒ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛꯁꯤꯅ ꯅꯆꯥꯅ ꯌꯥꯝ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯏꯅꯅꯤꯡꯗꯕꯒꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ? ꯆꯠꯅꯕ ꯌꯥꯕ꯭ꯔꯥ ꯁꯤꯕꯣ? ꯏꯃꯥ, ꯆꯠꯅꯕ ꯆꯠꯅꯗꯕ ꯊꯤꯕꯤꯔꯅꯨ, ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯁꯥ ꯏꯁꯥꯅ ꯌꯥꯅꯔꯒ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯁꯣꯝꯗꯁꯨ ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯅꯔꯒ ꯁꯥꯎꯅꯗꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯁꯤꯖꯅ ꯁꯥꯎꯔꯤꯉꯩꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅꯁꯨ ꯈꯪꯂꯗꯨꯅ ꯑꯃꯨꯛ ꯆꯩꯔꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯩꯔꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ, ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯅꯤꯅ꯫ ꯑꯃꯁꯨ ꯁꯪꯇꯥꯏꯅꯗꯨꯅ ꯁꯥꯎꯅꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯏꯔꯥꯏꯂꯩꯃꯒꯤ ꯃꯄꯥꯁꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯩꯔꯨꯕꯗ ꯃꯆꯥꯅꯨꯄꯤꯅꯁꯨ ꯅꯣꯡꯌꯥꯏꯁꯤ ꯃꯥꯒ ꯈꯪꯅꯖꯕ ꯃꯤꯁꯛꯅꯤ, ꯀꯥꯏꯅꯕ ꯄꯥꯝꯗꯕꯒꯤ ꯀꯩꯅꯥ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯜꯁꯤꯡꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯕꯁꯤꯕꯨ ꯀꯥꯏꯅꯍꯟꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯜ ꯃꯁꯦꯜꯁꯨ ꯌꯥꯁꯤꯟꯅꯔꯤ꯫ ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏꯁꯨ ꯂꯩꯇꯦ, ꯍꯧꯖꯤꯛꯄꯨ ꯃꯇꯧ ꯈꯔꯝꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯔꯨꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯅꯨꯒꯤ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥ ꯍꯣꯏꯗꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯃꯃꯥ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯍꯥꯟꯅꯗꯒꯤ ꯃꯣꯏꯗꯤ ꯂꯩꯁꯤꯅꯨꯕꯨ ꯈꯔ ꯅꯨꯡꯁꯤꯗꯕꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯤꯖꯅꯁꯨ ꯂꯩꯁꯤꯅꯨꯒꯤ ꯋꯥꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯔꯥꯏꯂꯩꯃꯅ ꯍꯥꯏ, ꯍꯣꯏ ꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯝꯁꯨ ꯈꯥꯏꯗꯣꯛꯄꯤꯔꯣ꯫ ꯅꯣꯡꯌꯥꯏ ꯇꯞꯅ, ꯁꯤꯗꯒꯤꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏ, ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯗꯅ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯪꯁꯤ ꯑꯃꯨꯛ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯤꯁꯦ ꯍꯦꯜꯂꯥꯗ ꯌꯧꯕꯒ ꯅꯠꯇꯦ, ꯃꯤꯒꯤ ꯈꯣꯟꯊꯤ ꯇꯞ ꯇꯥꯏ ꯆꯥꯔꯒꯅꯤ, ꯑꯗꯨꯅ ꯇꯔꯩ ꯂꯧꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯤꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯒꯗꯤ ꯂꯣꯏꯅ ꯀꯥꯎꯅꯈꯤꯗꯨꯅ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯌꯥꯏꯁꯨ ꯃꯀꯨꯕꯣꯛꯅ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯇꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯀꯌꯥ ꯁꯨꯗꯨꯅ ꯃꯤꯒ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯅꯨꯁꯨ ꯃꯄꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯅꯦꯝꯃꯀꯨ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯅꯤꯡꯊꯦꯝꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫